Jiribamgi Jakurator Karongda CRPF ka khutok nabada lekidraba kuki khulai paiba tarana season narambadagi phagalakiba nongmai singadu Imphal da leiba Manipur Police ki armory singdagi lut tawkiba khulai oiramle hairi. Kuki khulai paiba sing na faraga mihati na hatok pikraba micham taruki autopsy report ta ahum amadi nongmai maruna panbagi dakpam leirami ahum amana autopsy report ngai nari. Lanasi Lushinge Hairabadi BJP ki khutta lay Lamdamasida Oriba Fibamasidi President Rule Thambadagi Hena Tamthide Haina veteran politician Okram Joina Fundurakli. Peace dialogue Chataba Haibasi surrender Tore Haibanate Haina UNLF ki Humfusuba Mapokumon Thoramda Pambaina Luchingba Yawlop Asige acting chairman Moirangkem Nongyaina Fundukre. Yawalgi achumba paringda chatliba yawaloi sing miyamna muthatke khanbigano haina according luchingba UNLF ke chief of army staff chawbana fundurakli. Amadi Jakurador Masaka ge achumba wayal fangnaba hotnabada mateng pangbiyo haina lamdamasigi tongan ba loop sing na United Nations staff memorandum ama pisangkre.